Thank you, sir, for doing us. Saraiva Manipur, Manipur, Saraiva Manipur, Manipur, Kolangi Manipur, Manipur, Rajagangi Mani, Naraki Naira, Rajagangi Mani, Vikata Mama Chawini, Saraiva Manipur, Manipur, Kolangi Manipur. Manipur, Kolangi Manipur, Manipur. Mundagi Horapi, Horapi Ahata, Honda Pramoi, Horapi Ahata, Horapi Heavy, Koyo Pamon Mino Edi, Mito Homalam. Department of Social Welfare, Government of Manipur, United the League, Creation of International Day Against Drug Abuse and Illicit Trafficking, existing issues, new challenges, innovative responses. 사티가 프로블em 어머 aduna masigi problem asina drug abuse mayam ama thorpa amadi masigi problem asida yamna contributing factor asina illicit trafficking singo aduna samna haibada supply reduction strategy mari leina department sing anthopiri side amadana demand reduction gi thodang social welfare amadi mari leina stakeholder mayam ama amadi third tana treatment and rehabilitation of drug addict and that's my approach satadana lai yamna awaba problem amana drug sina mangalisi not only the individual family ama so adum masigi sekheng si phangba yamna paraba naha sing satra sing film khudima samnarda larik lamda sana kono lamda art lamda hawda mayam ama drug sina maram oraga mangba yaw samaj society se ina kunba naide lairaba naide nupi naide nupa naide transgender naide ahan naide angansu masigi victim moidana society sida issues mayam thu aina department si paijarakpada department sigi drug demand reduction program amadi nasamuk bharat abhiyan gi mathungina sathrakpa program singda expert sing ai sum interact tawzaba amadi stakeholder interact tawzaba nasigi function sida su yawi nasigi field yam dedicated oina thabak tawbiba expert yawi nationally award phangwa yawi moi kasum interact tawda aina khra khangwa adagi aina di addiction center sing adagi sigi matang da sum chachaba interact tawda khangzaba khra sumayam da share tawzage aduga masina khudimak khangminaraga asi drug si problem si asi fight tawna da khudimak mona mina sanai mayam noi khangare drugs si makhal mayam amale asigi manungda maruena opoi drug amadi alcohol sigi kaino se ko yam wangna lai users yam wangna lai stage da
ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯒꯤ injecting ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯗ꯭ꯔꯒꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤ ꯋꯥꯟ ꯑꯣꯐ ꯗ ꯍꯥꯏꯌꯦꯁ ꯌꯨꯖꯔꯅꯦ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯉꯟꯅ ꯗ꯭ꯔꯒ ꯆꯥꯕꯁꯤꯡꯁꯤꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯁꯤ ꯈꯔ ꯋꯥꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯕꯤꯂꯣ 20 ꯁꯤꯅ ꯑꯌꯥꯝꯕ ꯃꯣꯏꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯁꯤ ꯁꯨꯃꯥꯏꯅ ꯂꯩꯌꯦꯅ ꯑꯩꯈꯣꯏ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯒꯁꯤꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯃꯦ ꯑꯗꯨꯅ ꯀꯔꯤꯅꯣꯗ ꯃꯁꯤꯅ ꯇꯥꯛꯏꯕꯗꯤ ꯀꯩꯅꯣꯗ ꯉꯟꯅ ꯗ꯭ꯔꯒ ꯆꯥꯕꯒꯤ ꯏꯁꯨ ꯑꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯊꯦꯡꯅꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯏ ꯑꯃꯗꯤ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯂꯥꯏꯟꯗꯅ ꯑꯃꯨꯛ ꯈꯔ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯏꯁꯨꯁ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯊꯦꯡꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯅꯩ ꯑꯗꯣ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅ ꯉꯁꯥꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯄꯣꯠꯁꯤ ꯂꯥꯛꯑꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯟꯅ ꯌꯥꯔꯤꯉꯩ ꯑꯦꯅꯤ ꯁꯤꯒꯨꯝꯕ ꯏꯁꯨꯁ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯄ꯭ꯔꯣꯑꯦꯛꯇꯤꯚ ꯑꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯄꯣꯠꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯔꯒ ꯊꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯍꯧꯕ ꯂꯥꯏꯌꯦꯡꯁꯤꯡ ꯇꯧꯍꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯁꯤꯗ ꯍꯦꯟꯅ ꯑꯃꯨꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯗ꯭ꯔꯒ ꯆꯥꯕꯒꯤ ꯏꯁꯨꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯄ꯭ꯔꯦꯁꯔ ꯄꯤꯌꯔ ꯄ꯭ꯔꯦꯁꯔ ꯑꯗꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯪꯅꯤꯡꯕ ꯆꯥꯅꯤꯡꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯅꯤꯡꯕ ꯑꯗꯨꯒꯨꯝꯕꯒꯤ ꯐꯦꯛꯇꯔꯁꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯐꯦꯛꯇꯔꯅꯦꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐꯥꯏꯟꯗꯤꯡꯁꯇ ꯐꯪꯅꯩ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯀꯨꯜꯁ ꯑꯗꯒꯤ ꯀ꯭ꯂꯕꯁ ꯑꯗꯒꯤ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇ ꯌꯥꯝꯅ ꯃꯁꯤ ꯗ꯭ꯔꯒꯀꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯗꯤꯁꯀꯔꯦꯖꯤꯡ ꯑꯣꯏꯕ ꯗ꯭ꯔꯒꯁꯤ ꯆꯥꯗꯅꯕ ꯑꯗꯒꯤ ꯗ꯭ꯔꯒ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯅꯅꯕ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯀꯨꯜꯁꯨ ꯗ꯭ꯔꯒ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯕ ꯂꯩꯀꯥꯏꯁꯨ ꯗ꯭ꯔꯒ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯕ ꯑꯗꯒꯤ ꯌꯨꯝꯁꯨ ꯗ꯭ꯔꯒ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯕ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯄ꯭ꯂꯦꯁꯦꯁꯁꯤꯡꯁꯤꯁꯨ ꯗ꯭ꯔꯒ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯇꯧꯍꯩꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯗꯧꯕ ꯑꯦꯄ꯭ꯔꯣꯆꯅꯦꯅ ꯑꯩ ꯑꯗꯨꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯦꯗꯤꯛꯁꯟ ꯁꯦꯟꯇꯔꯁꯤꯡ ꯈꯔ ꯆꯠꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯀꯩꯅꯣꯁꯤꯡꯗ ꯀꯦꯁꯦꯁ ꯈꯔ ꯑꯩ ꯊꯦꯡꯅꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤ ꯑꯗꯨꯝ ꯕ꯭ꯔꯣꯀꯟ ꯐꯦꯃꯤꯂꯤ ꯑꯣꯏꯔꯦ ꯃꯥꯁꯤ ꯉꯁꯥꯏꯒꯤ ꯗ꯭ꯔꯒ ꯁꯦꯟꯇꯔꯁꯤꯗ ꯑꯦꯗꯤꯛꯁꯟ ꯁꯦꯟꯇꯔꯁꯤꯗ ꯑꯦꯗꯃꯤꯠ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯔꯁꯁꯤ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯀꯣꯔꯁꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯐꯦꯃꯤꯂꯤꯁꯤꯅ ꯂꯧꯕ ꯂꯥꯛꯇꯕ ꯑꯗꯨꯝ ꯊꯝꯃꯝꯕꯒꯨꯝꯕ ꯑꯗꯒꯤ ꯐꯦꯃꯤꯂꯤꯁꯤꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯥꯗꯕꯨ ꯂꯩꯇ꯭ꯔꯒꯗꯤ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯣꯛ ꯁꯥꯗꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯀꯦꯁꯦꯁ ꯈꯔꯁꯨ ꯊꯦꯡꯅꯩ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯦꯄ꯭ꯔꯣꯆꯅꯦꯅ ꯑꯩ ꯈꯜꯂꯤ ꯁꯣꯁꯥꯏꯇꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯒꯤ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤ ꯗ꯭ꯔꯒ ꯑꯦꯗꯤꯛꯅꯦꯅ ꯏꯟꯊꯣꯛꯄꯁꯤꯁꯨ ꯐꯠꯇꯦ ꯃꯣꯏꯁꯤ ꯃꯦꯟꯂꯤ ꯍꯥꯏꯗꯤ ꯀꯦꯁꯦꯁ ꯁꯨꯝ ꯊꯦꯡꯅꯕ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯈꯔ ꯕꯦꯛꯋꯥꯔꯗ ꯑꯣꯏꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯗ꯭ꯔꯒꯁꯤ ꯆꯥꯔꯒ ꯃꯥꯁꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯦ ꯐꯔꯦ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁ꯭ꯀꯤꯜꯁ ꯀꯔꯤꯁꯤꯡꯁꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯍꯦꯛ ꯋꯥꯠꯄꯒꯨꯝꯕ ꯇꯥꯏꯃꯤꯡꯗ ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯟꯖꯤꯟꯕꯒꯨꯝꯕ ꯑꯗꯒꯤ ꯃꯥꯒꯤ ꯂꯥꯏꯚꯂꯤꯍꯨꯗꯁꯤ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯛꯇꯕ ꯃꯇꯝꯗ ꯈꯔ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤꯗꯨ ꯍꯦꯛ ꯇꯧꯔꯛꯄꯒꯨꯝꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯩꯈꯣꯏ ꯀꯟꯅ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯥꯏꯠ ꯇꯧꯅꯕ ꯑꯩꯈꯣই ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯒꯁꯨ ꯑꯗꯨꯒꯨꯝꯕ ꯀꯦꯁꯁꯨ ꯊꯦꯡꯅꯩ ꯑꯗꯨꯅ ꯄꯦꯔꯦꯟꯁꯅ ꯗ꯭ꯔꯒ ꯆꯥꯔꯒꯗꯤ ꯃꯆꯥ ꯗ꯭ꯔꯒ ꯆꯥꯕꯒꯤ ꯀꯩꯅꯣꯁꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯩꯈꯣꯏ ꯐꯖꯅ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯐꯥꯏꯠ ꯇꯧꯅꯕ ꯑꯩꯈꯣই ꯍꯣꯠꯅꯖꯔꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯣꯆ ꯑꯃꯈꯛꯇ ꯅꯠꯇꯦ ꯃꯜꯇꯤ ꯑꯦꯄ꯭ꯔꯣꯆꯇ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯋꯦꯌꯔꯅꯦꯁ ꯀꯩꯀꯩꯁꯤ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯁ꯭ꯀꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯁꯤ ꯐꯠꯇꯦ ꯍꯥꯏꯕꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯟꯁꯦꯞ ꯑꯗꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯩꯈꯣꯏ ꯏꯟꯀ꯭ꯂꯨꯗꯦꯠ ꯇꯧꯔꯦ ꯑꯗꯨꯒ ꯍꯦꯟꯅ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯁꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯌꯥꯝ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯕꯤꯕ ꯑꯃꯁꯨ ꯆꯪꯉꯤ ꯂꯧꯕꯁꯨ ꯃꯊꯧ ꯇꯥꯏ ꯂꯧꯁꯨ ꯂꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯤꯠꯃꯦꯟ ꯐꯦꯁꯤꯂꯤꯇꯤꯁꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅꯕ ꯆꯥꯎꯊꯣꯛꯇꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯁꯤꯃ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯇ ꯃꯤ ꯑꯃ ꯃꯥꯡꯈꯤꯕ ꯅꯠꯇ꯭ꯔꯒ ꯁꯃꯥꯖ ꯑꯃ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯀꯤ ꯃꯥꯡꯖꯕ ꯑꯃꯅꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯄꯥꯎꯔꯧꯗ ꯍꯥꯏꯅꯕꯤꯔꯤꯗꯨꯅꯤ ꯍꯥꯏꯗꯤ ꯁꯃꯥꯖ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯌꯥꯝ ꯃꯇꯝ ꯆꯪꯅ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯃꯇꯝ ꯆꯪꯗꯕꯤꯗ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯥꯏꯅ ꯗ꯭ꯔꯒꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯡꯖꯕꯅꯦꯅ ꯑꯗꯨꯅ ꯑꯩ ꯈꯟꯖꯅꯤꯡꯉꯤ ꯑꯗꯨꯅ to sum up everything, the most effective case is not one single measure, but the combination of school prevention, community outreach, opioid substitution therapy,
and then this thing, the treatment timely, aduga khudingmakna akhoi khudingmakna masigi plates ngasi lobusina akhoi wasak sina akhoi maram oraga khudingmak si drug free society mo ina lo wanamina se haja haja. Thank you.